Feedback channel na tabiribasingbo ikai kumna jabolo na ngasi December ki tang kunteret ing kumjali singani kun matro ning tau kaba numit ki komjun ba paulo birasi France tangarang thang sa numita corona positive oi bami oi lak ama lising mari chatruk nifu matro theng na kre hau khiba numit umnida khwaidagi wangba record oi na anabagi masing hengalakli Corona variant namaram oraga leibak aduda mioi marfu mari sikre haina France ki health ministry dagi tokpa chero lamana phongdokli Europe ta Britain gi matungda khwaidagi wangna Omicron variant ki laina pakpa mioi khwaidagi masing yami corona gi manga suba web namaram oraga leibak aduda night club beer bar da athing batham kre Taliban lengak na mafam aduda leiriba nupi singi mathakta kanba thingba kaya thamlakli inau nauna amuk nupi singna mahatki mari mata natraga mapuroibe yaudana mafam amadagi mafam amada chatok chasinda ahakpa thingba thamkre hijab uptaba nupi singbu bus natraga public transport ra kabagi ayaba supiroidabani haina lauthokre NASA na James Webb Space Telescope December ki tang kunmanga Ariane rocket ki mateng lawraga France ki Guana hairiba mafam adudagi launch tawkre hairiba telescope asi European Space Agency amasung Canadian Space Agency na punsilaga sabani telescope asi sabada 75,000 crore sangki प्रधानमंत्री आवास योजना की साब लोइरब युमसिंग संगाबगी थौरम अमा ngarang Lakhipurda pangthokre hairiba संगाबगी थौरम असिबु लेंगाकना गृह प्रवेश समारोह हाइना मिंगथोंदुना मतम मतमदा असुमना अनौब साब लोइरब युमसिंग संगादुना लागली थौरम असिदा लखीपुर कॉन्स्टिट्यूएंसी की MLA श्री कौशिक राय टाउन एंड कंट्री प्लानिंग की डिप्टी डायरेक्टर सुप्रियो देव PMAY अर्बान की सिटी प्रोजेक्ट मैनेजर जुनेद अहमद चौधरी नोडल ऑफिसर अब्दुल हमीद लखीपुर म्यूनिसिपल बोर्ड की एक्स कमिश्नर एल रोबिंद्रो सिंह अमसुंग म्यूनिसिपलिटी की स्टाफ सिंगना शरुक याखी लखीपुर टाउन की वार्ड तरादा युम अममम संगारब तुंगदा लखीपुर की वार्ड अमदा लैबा नौना साब लोइरब चिता अमसु MLA कौशिक रायना संगाखी हायरी गोलून हटाया ना पार्टी में शूट होता नहीं होय सब जगह उधर आरो बेसी होती तो कम से नहीं छोड़ फुटबॉल कटा खाई तुम्हारी फास्ट आई आरो आनिया ना ना टोटल फास्ट आई तो ठीक है এটা তো খালি তিনটা আই এটা তো আরাম পাইছো ওন আরো 10টা আনছি ফাস্ট আই পুরো ভিডিও হইল খতম কদিয়া জনগণ মোবাইল সব ভিডিও রেকর্ডিং করবে পয়সা পাবে জনগণ এটা উঠাই দিবে মুইচা বাঙ্গি জুবিতাম দিছি আমি কোন স্কুলে পড়ো चिरी तुरेल खोंगलिनदगी नुमित खुदिंगी ट्रक अमसुंग JCB ना नुंग कोथोकपना नैखाइबदगी थकना चानब इसिंगी अवाब मायोकनरकपदा जयपुर शिवस्थान की खुंजासिंग ना नुंग कोथोकप यारोय हाइदुना असाव मैरी काखरे नुमित खुदिंगी नुंग कोथोकपना मरम ओइरगा थकना चानब इसिंगदा का हेना मोसिलकपना खुंजासिंगदा मोंग मोंगी अनाब मायोकनरे अइखोयगी पुंसी कनबियु नुंग कोथोकपिरनु हाइरखरे एगो जोन एगो गाड़ी चलाइबा समय माजे एगो আছে আলে 3 দিন 4 দিন সময় বন্ধ হইব সময় মাঝে এগো জোন পাইছে আমি হ্যাঁ এগো মানে এগো দিয়া আমার অত সময় খাইয়া হারছে 3 বছর 4 বছর হ্যাঁ বিবি বাচ্চা গুলা সব বিমার হয়ে হারছে হ্যাঁ এগো জোন পাইয়া এখন ঠিক হইব মনে হইয়া থাকে তবু এখন সরকারও মাফি মাংছে
माँ बाबा वो सब मामी माँ से हमारे लगे मदद मिंग लाई मतोन बेबी कौई अदो अखोइना लाइसे इसिंगी दमकता लाकपनि मयाम करिगी जोमिनो हाइबदा अखोइ इसिंगी चाबा फंगदबगी इसिंगना मोटलबनिना अखोइ करिम ngамद्रे ती सुबजु फंगद्रे चाबसु थकपसु इसिंग खौरांगे लेखोम थे अनाबदुना ngasi anaba mayam thoe anaba makhan makhan thoe hakchangda hotpa aduga anaba oiba adugi mathakta akhoi hakchang kaya nungda nungai taba nariba jeiba singdai thokpa ngaktani aduna akhoi mayam kali no haibada akhoi isingi damakta akhoi leiba jata dala darabani aduna ngasi akhoi mayamna ajaningi di ngasi nimta moi laise akhoi na hajaba lakpani mani ising ai ba se akhoi ising mathau jam na tai nupi di ising jam na changi angang nubi chenba school gi chhatra chhatri punama se ana dana loire blok thungdana ana ba laisa khangdre jaundice khara tipi feloi ba khara adagi adagi kari haye skin ana ba laikoi thungba ngamlai re khotpa machi punama se tawba sinane akhoi ngasi laisa kari gino aibada ising sigi damakta lakpani matam akhoi na ngasi siga lairakpache chahi humpu haire akhoi gi chahi che humpu haire ado matam amada lairamde wari gari singba lairamde ising yam phajarami ado hojekti ising je akhoi lainang thae laikom adona angang bi punamak na dana punsi mangba kemchale adona akhoi ising khakche phanbiu haidana mayamda request tawjari akhoi nojari phoramjari adu mathakta ising je pharadi punamak phana lai karigino haibada akhoi mayam isingi mathau tai isingi damaktani akhoi na lakchari che wari thingbiu gari chatpi ganu akhoi thingdaba jade bon tawro asini asamba wahai asi haire gai matang asika loi ngarang December gi tang kuntarukta Kasar Lakhipur gi Bibirgram Durga Mandopta nungthil gi pung ani taaba matamda RK Promodini na mifam mapu MPF Lakhipur Mashagi member Ningombam Ranjit Singha amasung Thaunabjam Ton Singha na mitunglen oiduna mifam ama pangthokre mifamda Manipuri khunai gi chawkha thoram amasung Manipuri People's Front of Assam na changsilakpa afabu khongtangda punna amatoina mateng pangnaduna chatmina si haibagi wafam phongdoknakhi amasung hiram khudingda nupa nupi punna chatmina batana mai pakpa pandam phangba ngami loinana maira paibina suangama mateng pangani haibagi phirep lauki mifamda CI Sana Hanvi Singha L BB Singha RK Amola Sana H Nomita Singha L Jyotsna Singha amasung athai athai na chingwa myoi singna mamal lairaba wafum kaya thamki Anganwadi gi thaumi singna chahi humbu gi tungda achauba senpham ama phanglagani nungaiba pau ashi Assam Sarkar gi web portal da lauthokhibani Anganwadi thaumi singna lupa lakh mari mini Anganwadi gi thaumi singna lupa lakh ahum amasung Anganwadi helper singna lupa lakh ani phangani hairi Haukiba December gi tang kunmanga thangje numidang pung mapan tabada Jammu Kashmir da pangthokiba thangta championship da thangta association Lakhipur gi manung channa sharuk yaruba Binakandi part 1 gi gold medal laurakhraba Hijam Angel amadi championship asida sharuk yaruba thodam pari nganbu masagi khungang Binakandi part 1 gi United Club gi Naharol Singh marup mapang Singh amadi mari mata Singh na ben party galoinana lengyan phi amadi lai pareng khudul tamduna taramna okpa galoinana yaifa khong chat khre Hijam Angel amadi thodam pari nganbana yaifare haiba kholauna khongang amadi leira konsang sinba thungkhibaga loinana angang ani asigi tungi punsidasu yaifa oinafgi damak saruk yakiba miyamna mapugi mafamda thauni jaki haina ingudam Nilbirna khanghalagli Sanabungi Pau Orissa ki Sports Minister Tushar Kanti Behrana Mari Suba National Para Badminton Championship Haudokre India ki ahanba Olympic fencer Bhavani Devina Mathangi Chahigi International Competition Marida Saruk Yarun Bagidamak Sports Ministry na Lupa Lagni Pani Singh Taratar Kisenpam Kaithokre Paulo Jere